ꯂꯣꯏꯔꯕꯣ? ꯊꯔꯣꯏꯒꯤ ꯌꯥꯝ ꯐꯖꯕ ꯏꯁꯩ ꯑꯃꯁꯨ ꯃꯌꯥꯝꯗ ꯇꯥꯍꯜꯂꯦ ꯑꯗꯣ ꯄꯣꯏꯔꯩꯉꯥꯟꯕ ꯊꯔꯣꯏ ꯊꯣꯡꯕꯁꯦ ꯍꯥꯎꯕ꯭ꯔꯣ? ꯊꯔꯣꯏ ꯆꯨꯞꯄ ꯍꯩꯕ꯭ꯔꯅꯦ? ꯍꯩꯇ꯭ꯔꯤꯌꯦ? ꯑꯗꯨꯗꯤ ꯊꯔꯣꯏ ꯊꯣꯡꯕ ꯍꯥꯎꯋꯦꯁꯦ ꯀꯃꯥꯏꯅ ꯈꯪꯉꯤꯅꯣ? ꯃꯃꯥꯅꯒ ꯊꯔꯣꯏ ꯆꯨꯞꯄꯤꯔꯒ ꯄꯤꯔꯒ ꯆꯥꯏꯔꯕ? ꯑꯣ, ꯑꯩꯁꯨ ꯃꯥꯜꯂꯤꯕ ꯊꯔꯣꯏ ꯆꯨꯞꯄ ꯍꯩꯇ꯭ꯔꯤꯗꯤ ꯍꯥꯏ ꯑꯗꯨꯒ ꯊꯔꯣꯏꯗꯤ ꯍꯥꯎꯋꯦꯅ ꯍꯥꯏꯕꯁꯤꯗ ꯑꯗꯨꯒꯨꯝꯕ ꯑꯃ ꯁꯣꯏ ꯑꯣꯏꯔꯝꯃꯅꯤ ꯈꯟꯕ꯫ ꯑꯗꯣ ꯄꯣꯏꯔꯩꯉꯥꯟꯕ ꯀꯩꯗꯧꯔꯝꯃꯤꯅꯣ ꯍꯧꯖꯤꯛꯁꯤꯕꯣ? ꯀꯔꯤꯕ? ꯎꯝ, ꯕꯣꯔꯤ ꯀꯥꯡꯍꯧ꯫ ꯕꯣꯔꯤ ꯀꯥꯡꯍꯧ ꯇꯧꯏ ꯍꯥꯏꯔꯣ? ꯑꯣ ꯑꯣ ꯑꯣ, ꯃꯃꯥꯅꯀꯣ? ꯌꯥꯝ ꯍꯥꯎꯔꯅꯤꯀꯣ ꯑꯗꯨꯗꯤ? ꯍꯣꯏ ꯍꯣꯏ, ꯆꯥꯛ ꯂꯣꯏꯕ ꯉꯥꯏꯔꯝꯃꯤ꯫ ꯂꯣꯏꯗ꯭ꯔꯤꯀꯣ? ꯍꯣꯏ ꯍꯣꯏ, ꯑꯗꯨꯗꯤ ꯆꯥ ꯂꯣꯏꯔꯀꯥꯟꯗ ꯍꯥꯎꯅ ꯆꯥꯊꯣꯛꯑꯣ ꯄꯣꯏꯔꯩꯉꯥꯟꯕ, ꯊꯥꯒꯠꯆꯔꯤ ꯊꯧꯔꯝ ꯁꯔꯨꯛ ꯌꯥꯔꯛꯄꯒꯤꯗꯃꯛꯇꯁꯨ꯫ ꯃꯊꯪꯒꯤ ꯊꯧꯔꯝꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤꯀꯣ? ꯍꯜꯂꯣ, ꯒꯨꯗ ꯃꯣꯔꯅꯤꯡ ꯇꯔꯥꯝ ꯉꯣꯛꯆꯔꯤ꯫ ꯊꯧꯔꯝ ꯇꯥꯔꯤꯕꯁꯤꯡꯗ ꯃꯤꯡ ꯂꯩꯐꯝ ꯈꯪꯍꯜꯂꯁꯤ꯫ ꯂꯩꯐꯝꯗꯤ ꯃꯤꯡꯁꯤ ꯆꯤꯡꯈꯩꯕꯤ ꯍꯥꯏꯕ꯭ꯔꯥ? ꯆꯤꯡꯊꯣꯏꯕꯤ, ꯃꯤꯡ ꯌꯥꯝ ꯐꯖꯩꯌꯦ, ꯀꯅꯥꯅ ꯊꯣꯟꯕꯤꯔꯤꯅꯣ? ꯑꯗꯣ ꯆꯤꯡꯊꯣꯏꯕꯤ, ꯑꯉꯥꯡꯒꯤ ꯊꯧꯔꯝꯗ ꯁꯔꯨꯛ ꯌꯥꯔꯛꯄꯁꯤꯗꯤ ꯉꯁꯤꯅ ꯑꯍꯥꯟꯕ ꯃꯥꯜꯂꯦ, ꯆꯨꯝꯕ꯭ꯔꯣ? ꯅꯍꯥꯟ ꯃꯈꯩꯗꯤ ꯀꯥꯏ ꯆꯠꯂꯨꯔꯒꯦ? ꯑꯣ ꯑꯣ, ꯀꯣꯜꯗꯤ ꯇꯧꯖꯕꯅꯦꯕꯀꯣ, ꯆꯨꯝꯃꯦ ꯑꯗꯨꯁꯨ ꯎꯄꯥꯏ ꯂꯩꯕ ꯅꯠꯇꯦ꯫ ꯑꯗꯣ ꯉꯁꯤꯗꯤ ꯀꯣꯜ ꯀꯌꯥꯔꯛ ꯇ꯭ꯔꯥꯏ ꯇꯧꯔꯀꯥꯟꯗ ꯐꯪꯉꯤꯅꯣ? ꯑꯍꯨꯝꯂꯛ, ꯑꯁ ꯌꯥꯝ ꯋꯥꯅ ꯍꯣꯠꯅꯕꯖꯥꯠꯅꯤꯀꯣ ꯑꯗꯨꯗꯤ꯫ ꯉꯁꯥꯏꯗꯒꯤ ꯑꯉꯥꯡ ꯃꯌꯥꯝ ꯑꯃ ꯀꯣꯜ ꯇꯧꯔꯛꯑꯦ, ꯑꯩꯈꯣꯏꯅ ꯄꯥꯏꯕ ꯅꯪꯗꯕ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯋꯦ, ꯀꯣꯜ ꯃꯤꯁ ꯑꯣꯏꯈꯤꯕ ꯍꯥꯏꯕ ꯇꯥꯔꯦ꯫ ꯑꯗꯣ ꯆꯤꯡꯊꯣꯏꯕꯤ, ꯉꯁꯤ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯅ ꯀꯣꯜꯁꯨ ꯐꯪꯉꯤ ꯔꯦꯗꯤꯑꯣ ꯂꯧꯇꯥꯛꯀꯤ ꯑꯉꯥꯡꯒꯤ ꯊꯧꯔꯝꯁꯤꯗ꯫ ꯊꯧꯔꯝ ꯄꯥꯏꯔꯤꯕ ꯃꯌꯥꯝꯗ ꯅꯪꯒꯤ ꯀꯔꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯀꯅꯤ? ꯐꯔꯦ, ꯑꯗꯨꯗꯤ ꯍꯧꯔꯣ, ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ Nurse